EE-PAO tabiriba khudimakpu Uitram Susmitana ayuki pau pizari ahanbida maruoiba headline. Hanagi Union Home Secretary Ajay Kumar Vala Manipurgi Governor oina wasak laukhre. Mahakna Governor oina lakpa asina hauzik thokliba irang asigi waroshin purakpada mateng oiragani haina Chief Minister na phongdorakli. Khunai hiram kayada maikai khangdana leribagi manungda education su yaurakpa laibak thibani haina Naba Kumar na phongdorakli. Kilometer chahumga marfur niparom sangna ngamkai paringda hangduna leriba asidadi illegal immigrant amata changlak tabra haina ibobina phongdorakli. Pau sandona pijari. Hanagi Union Home Secretary Ajay Kumar Vala Manipurgi Governor oina wasak laukhre. Mahakna Governor oina lakpa asina hauzik thokliba irang asigi waroshin purakpada mateng oiragani haina Chief Minister na phongdokre. Hanagi Union Home Secretary Ajay Kumar Vala Manipurgi Taramapan Suba Governor oina wasak laukhre. Ngarang ayuk Imphal-gi Ras Bhavan Dalaiba Darbar Hall pangthokiba thoram aduda High Court of Manipur ki Justice D. Krishna Kumar na Ajay Kumar Vala Governor oina wasak laukhi. Thoram aduda Chief Minister Nongthomam Biren, Manipur Legislative Assembly gi Speaker Thokchom Saityabrata, Minister Singh, Hanagi Chief Minister Okram Ibobi amasung Radha Binod Koizam, MLA Singh, Chief Secretary, Security Advisor, DGP amadi Civil Military amadi Police ki makok thongba officer kaya su saruk yakhi. Thoram aduda Governor oina wasak launabagi damak Ajay Kumar Vala Chief Minister Nongthombam Viren galonana ngarang ayuk pung 10 kuntra taramdaida Darbar Hall changlakhi. High Court of Manipur ki Chief Justice D. Krishna Kumar na mahakpu Governor oina wasak lauraba matungda Darbar Hall gi tholakpada Rashtriya Salute piduna ikai khumnaba utkhi. Tungda Governor Ajay Kumar Vala na Manipur Rifles amasung Indian Reserve Battalion ge Guard of Honor Inspector ki. Governor Ajay Kumar Vala na Council of Ministers singa sakhang mai khangnaraba matung paumi singda wafam amata phongloklamdana Governor gi residence changki. Thoram aduga mari lenena CM Birena hai. Laibak asigi thoidok hendokna masak nairaba amadi haithoi singthoiraba amabu state asigi governor oina tharakpa asida lengak amasung miyamgi maiketigi thagali. Khongthang asigi damak Prime Minister Narendra Modi amasung Union Home Secretary Amit Shah da thagarpa phongdoi. Governor Ajay Kumar Vala mamangda tongan ba post kaya pairamlaba matung Union Home Ministry da leiduna thodang chauna leromba misakni. Mahakna state asigi governor oina lakpa asina lamdam asida thengnariba irang asigi tung koiba waroshin ama purakpada achauba mateng oiragani habigi thajabalei. State asida thengnariba lal asi tarai ba ama oidaba maramna nomada hekta loshinba yagadaba natte. Center amasung state lengangna irang asigi waroshin ama puraknaba akanba mongda hotnari haina Chief Minister na makhatana phongdokhi. Nakal amaromda Indian Army gi 3 Corps ki GOC Lieutenant General Avijit Panda Karyauna makok thongba military officer singna ngarang wasak laukraba Manipur gi Governor Ajay Kumar Vala ga Manipur Imphal gi Ras Bhavan da unakhrei. Unaba aduda makok thongba military officer sing aduna Manipur da hauzik oiriba phibam asigi matangda governor da khanghanki. Masigi matakta border area yauna Manipur gi tongan mafamda deployed tawriba security personnel singi matangda su governor da khanghanki. Khunai gi hiram kayada maikai khangdana leribagi manungda education su yaurakpa laibak thibani haina Naba Kumar na phongdokhrei. Manipur University ge hanagi Professor W. Naba Kumar na haikhrei khunai asigi hiram kayada housing maikai salai khangdana leriba singi manungda education su yaurakpa asi Manipur gi oina laibak thibani. Wafam asi ngarang Democratic Student Alliance of Manipur Desam gi kolhumdoi shuba mapok numit kamari lenana JN Manipur Dance Academy gi auditorium da pangthokpa thoramda mahakna phongdokhibani. Thoram aduda Professor W. Naba Kumar na makhatana hai. Education habisina lebak ama chaukhatpa maikai da pubagi mathakta miyobagi khunagi mityeng wakhal khanba ngambagi thongna amasung panthungna chingba pumnamak mayek sengna piribani. Masibu aikhoina quality education haina khangnaribani. Laibak thibadi Manipur gi education system asida quality gi wahanthok mapung fana phangba ngamdabagi phibam ama mayoknakhi. Adugumba tanja aduda maheiroi loop desamna lamdam asigi quality education lehenabagi damak angamba thakta honaduna lakhi.
Hauzik khunai asigi hiram kaya maikei salai khangdana leriba asida education su yaurakthaba natte. Oiragliba phibam asi Manipur gu oinadi laibak thibani. Aikoigi education system phibam soksilakpa asina khunai asida aran asoi kaya thoklakli. Education system maning halakpa haibase khunai amagi chawkhat lambi lamangnabaga pangkhakni. Hauziki kunmathoi suba chahi cha asida khunai ama mapung fana chawkhat hange hairabadi education na amata ngairaba khutlaini haibasi malemgi oina yanaraba wafamni. School amasung college singna piriba formal education asina mapung fava education gi wahanthok nate. Khunai gi wangulona piba informal education asisu yaudaba yade. Hairiba informal education asidi yumgi ahal laman singna takpi tambigadabani. Hauziki matam asidadi yumgi ahal laman singna pigadaba informal education asi tungoinabagi pibam amadalakli. Masina khunai asigi lichat honglapagi achoba maram ama oidaba natte haina Professor W Nabakumar na makhatana phongdokhi. Thauram aduda Model Higher Secondary School gi Principal P Nipendra amasung Desam gi President Mahengbam Somorjit na saruk yakhi. Thauram asigi saruk ama oina CC Higher Secondary School gi Mathematics ki lecturer Salam Meghasandrada Chingu Maichok Hongnang Thaba Hainak Mingthon by Award asi lantoktuna ikai khumnaba utki. Loinana Desamna Thagi oina puthokpa Chefong Lamjing Meirasu phongdokhi. Kilometer chahum ga marfu ripan rom sangna ngamkhai paringda hangduna leriba asidadi illegal immigrant amata changlak tabra haina ibovina phongdokhrei. Paliba BJP lengak asina Congress na lengak paringai matamda Myanmar ga lona bangam khai paring sambal kharam dabana illegal immigrants sing changsil lamle haina maral siriba asi hauzik kilometer tara rom tamak sambal khaduna kilometer chahum ga marfu nipan rom sangna ngam khai paring hangduna leriba asidadi illegal immigrant amata changlak tabra haina wahang hanglakpaga loinana kilometer tara rom sambal khariba asisu Congress na palingai matamda kilometer mari dasmik ani sambal khabal Loyalam haina CLP leader amadi hanagi chief minister Okam Ibobina phongdorakli. Ngarang BTE rota leiba Congress Bhavan da pangthokiba paugi mifam amada o Ibobina wafam asi phongdokladuna hai. Chief Minister N Virena Luchingba hauzik paliba lengak asina asoiba aranba kaya ama tholapa matamda hana lengak pairamba Congress party da taisinduna talakli. Hauziki matam asida sengdok sengjin tawduna leiba haiba asi yamna ikaiba phawi. Adubo opposition oina lengak na phongdorakpa wafam sing achum aran miyam da khanghanaba honabasu tangai fade. Mamang thakta asoiba aranba kaya leiramlabasu leiriba lengak asina semdok lei chumthok le haina miyam da utpiyu. Chief Minister na Congress ta taishinduna leiriba asi Congress lengak na border fencing khabagi thabak horamlabani. Injo Myanmar ngamkhai paringda Congress lengak matamda sambal amata kharam da budong na ngangliba asi laibak thibani. Ing lising aniga ani lising ani ahumgi matamdagi hauduna border fencing taunaba center da taknaduna lakhibana ing lising aniga taramathoi tarani thoigi matamda border fencing kilometer mari dasmik ani khabaloi khrabani adubu matam aduda icham kauba loop amana Manipurgi lamgi saruk border fencing taubana mangle haina maral sirakpadagi achum aran thidoknaba lepkhibani adubu BJP na luchingba lengak lakpadagi Ministry of Home Affairs ki report matung ina hauzik kilometer tara rom sambal khare haiba asida Congress matamgi kilometer mari dasmik ani adu yauribani. Indo Myanmar ngamkhai paringda kilometer chahumga marfu ripa rom hauzik su hangnuna leiri. Lengang asina Congress matamda illegal immigrant kaya changsilanle hairiba asi hauzik su hangnuna leiriba asidadi amata changlak tabra haina hanglakli. Lamsangda khulngakpa phaba yaroi haiduna apunba nupi khunai lupna wakat mifam chathakhrei. Ngarang lamsang bazarda apunba nupi khunai lupna sinduna khulngakpa phaba yaroi haiduna maira paibi singi oiba achawa wakat mifam ama chathakhrei. Wakat mifam asi mamang chahi lising ani kunmari gi December tara marida Thabal district ki manung chana leba salungpham school mayada police commando ga nongmai kapnabada khulngakpa ama sikhiba amadi tarukna fazinduna thamkhibadagi ngasi phawa thadoktana leriba asibu yamna kanna yaningdaba phongdoktana chathakibani wakat mifam aduda saruk yakhibi luchingbi amana phongdokhibada Manipur lengak amadi baran lengak anina Manipur miyambu ngakpi sembi dabadagi khulngakpa icha sing thoraktuna Manipur gi apunba saktam kaiba yaroi haiduna khulngakpa gi thodang laukhibani
Mama Laibak Manipur Amadi Miyambu Ngak Senbagi Achoba Thodang Loriba Khulngapa Phaba Yaroi Manipur Police Commando Maiteda Thona Utkanu Upspa 1958 Manipurigi Maru Fangna Muthat Kadabani Salung Phamgi Mihat Mera Paibi Loop Singna Yaningde Maitei Hatpada Manipur Police Commando Singna Thona Phabagum Narco Terrorist Singda Thona Utpiyu Fazin ki Bakhul Ngakpataru condition Amata Yaudana Atuba Matamda Thadokadabani Haina Fongdoki Thong Tepadagi Laikhidrabigi Imungda LMG na Selgi Tembang Kusina Kray Like-minded group LMZ Manipurna awaana taraba imung kayada leptana mateng panglapagi saruk ama oina mamang chahigi lising ani kunmarigi December 28 ki ayuk pung 8 rom taba matamda Khurai Kendragi manung chanba Khurai angom laikai da leba iril turel mathata Saba Valley Wrist lalingaida thong tektharakpadagi pukrambam Vegyapati lema chahi humpu mapuroiba Ragu Maitei Khurai angom mamang laikai da leba asi turel da tasinduna phibam thine sokhi khudakta laikai gi miyoi singna Ras Medicity Hospital da pukhatuna laikhanaki adubo asokpa aduna maram oiraga laikhidre habigi pau social media dagi tabadigi LMZ Manipur gi maiketegi imung asida nanghoriba awabada saruk yabaga lunana lana thoram gi mateng oina sel yauna chana ba polam kaya mateng pangkhre Loyana Laikhidrabigi Tawaina Mapugi Laikolda Ingna Chikna Lairunaba Taibang Mapugi Mapamda Thongni Jaki Haina LMZ Manipurna Press Tadorakpa Cherolamana Hari Cherolasina Hai Ngarang Tengbang Khongsat Aduda Secretary Ozit Sorok Haibam Treasurer Kunjeshwar Mangsatabam Executive Member Surendra Ningombam Virla Salam Member Puskin Kumar Huirongbam Zoy Kumar Thokchom Premlata Thongnauzam Sunibla Laitongbam Umavati Irengbam Amadi Ranjit Gurumayumna Chingba Member Kaya Susaruyaki Tengbang Khongchat Aduga Mari Lenana LMZ Secretary Ozit Sorok Khaibamna Phongdokibada Manipurda Thong Tektuna Miyo Kayagi Punsi Pikamna Kre Maram Aduna Thong Saba Matamda Quality Control Tawduna Thong Sabiyu Loinana Fataba Thong Matam Chana Semjin Bagi Thabak Chathabiyu Thonggi Pibam Patre Khangna Semjin Bidabadagi Thong Landaba Yadabadagi Miyamna Lanthok Lansin Tawada Thong Tektuna Mi Sibigi Achoba Maram Oibani Loinana Anawa Chahi Lakpa Asida Asigumba Thodok Asi Amuk Hana Thohalagumsi Haiba Wapam Sing Phongdoki Aina Soikre Haizabadudi Irang Asida Laikhidraba Sokhalaba Singdani Terrorista Natte Haina CM Birena Phongdorakli Chief Minister Nongthomam Viren Singhana Soikre Haikiba Wafamgi Matangda Congress na Phongdokiba statement adugi pakhum pireduna mahakna hai Aina Soikre Haizabadudi Irang Asida Laikhidraba Sokhalaba Amadi Mayum Makai Manghan Bikraba Singdani Terrorist Nate Wafam Asi Ras Bhavan Imfalda Manipurgi Nauna Khalaklaba Governor Ajay Kumar Vala Wasak Lobagi Khudong Chaba Lodona Pawmishing na hangba wahangi pakhum pibada Chief Minister na Phongdokibani Mahakna Makataraduna Hai Manipurda Thokliba Irang Asi Congress na Semlamba Irang ni Congress na Manipurda Santi Amasung Tungdu Leitaba Hanzilakpa Pamde Makhoina Hainingbata Haiduna Talakli Congress Party Asi Thabu Numini Haibangamba Party ni Mahakna Soikre Haina Phongdokhiba Adu Manipurgi Crisis Manungda Thokhanning Daba Thodokshingda Thawai Thakraba Asok Apan Nangkraba Amadi Mayum Makai Mangan Bikraba Singdani Terrorist Nate Mahakti Terrorist Singda Kaidobagi Lale Haizagadawribano Haiba Phongdokhi Central Government na Manipurgi Hozik Oiriba Phibam Asida full-fledged governor ama haptuna thabirakpa asida Chief Minister na haninga letana center bu thagatpa phongdokladuna Central Government na yamna intelligent amasung competent oiba misak amabu Manipurgi governor oina thabirakpasi yamna laibak phaba tanja amani Masina Tokliba Irang Asi Central Government na lumna lauduna Irang da sugi ground road to gaiduna kuki militant singna hakthengna na yauseli haina NIA na phongdorakli English Angani Kolhom Jogi Me Ahumdagi Manipur Tokleba Irang Asida Government Ka Kudyek Pinariba Suspension of Operations Sugi Ground Rules Sing Tugaiduna Hakteng Nana Yausenduna Hena Violet Oiba Irang Ama Ohenduna Lakli Haina Special Court National Investigation Agency NIA da Pikalakiba Report Amada Mayek Sing Napali Haina National Media Sing da Report Tauri Court asida NINSL cover tawduna pen drive ki kuthangda pikhalakiba report kupna yenglaba matungda NI ki investigation aduda KNFP gi samlapa wari yawa thainaki
NIA-ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ KNFP ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯕꯅꯤ꯫ ꯐ꯭ꯔꯟꯠ ꯑꯁꯤ ꯏꯪ 1948ꯗ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯏꯪ 1993ꯗ ꯐ꯭ꯔꯟꯠ ꯑꯁꯤ ꯐ꯭ꯔꯦꯛꯁꯟ ꯊꯣꯛꯇꯨꯅ SK ꯀꯤꯞꯖꯦꯟꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜ KNFMC ꯑꯃꯗꯤ ST ꯊꯥꯡꯕꯣꯏ ꯀꯤꯞꯖꯦꯟꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ KNFPꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯔꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯐ꯭ꯔꯟꯠ ꯂꯤꯡꯈꯠꯇꯨꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ KNF ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯀ ꯈꯨꯠꯌꯦꯛ ꯄꯤꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯔꯤꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯨꯗ ꯌꯥꯎꯔꯤꯕ KNFꯀꯤ ꯀꯥꯗꯔꯁꯤꯡ ꯃꯈꯣꯏꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯒ꯭ꯔꯥꯎꯟꯗ ꯔꯨꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ NIA ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯑꯈꯟꯅꯕ ꯀꯦꯁ ꯈꯔ ꯄꯥꯏꯗꯨꯅ ꯊꯤꯖꯤꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯔꯣꯡꯗ CRPFꯇ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯒꯤ ꯀꯃꯥꯟꯗꯔꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗꯔꯁꯤꯡꯅ CRPFꯇ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ NIAꯅ ꯁ꯭ꯄꯦꯁꯤꯑꯦꯜ NIA ꯀꯣꯔꯠꯇ ꯊꯥꯒꯠꯂꯛꯈꯤꯕ ꯏꯚꯤꯗꯦꯟꯁ ꯑꯁꯤ ꯀꯣꯔꯠ ꯑꯁꯤꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ NIA ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯈꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯏꯚꯤꯗꯦꯟꯁ ꯑꯃꯗꯤ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ ST ꯊꯥꯡꯕꯣꯏ ꯀꯤꯞꯖꯦꯟꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ KNFP ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯅꯔꯤꯕ ꯁꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯤ ꯍꯥꯏꯔꯤ꯫ NIAꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯔꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯗꯣꯔꯛꯈꯤꯕ CRPF ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 10 ꯑꯦꯟꯀꯥꯎꯟꯇꯔꯗ ꯁꯤꯈꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯧꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯀꯥꯡꯆꯣꯞ ꯆꯤꯡꯈꯣꯡꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯆꯝ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤ NIAꯅ ꯄꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯏꯟꯗꯤꯌꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯏꯟꯗꯤꯌꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯤꯖꯤꯇꯦꯜ ꯍꯦꯜꯊ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯕꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯗꯤꯖꯤꯇꯦꯜ ꯃꯤꯁꯟꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯤꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯅꯕ AVDM ꯕꯤꯜꯗꯤꯡ ꯕ꯭ꯂꯣꯛ DHIS ꯁ꯭ꯀꯦꯟ ꯑꯦꯟ ꯁꯦꯌꯔ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯗꯤꯖꯤꯇꯦꯜ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯁꯝꯕꯣꯒꯣꯜꯃꯩ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ M. ꯗꯤꯅꯦꯁꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯏꯟꯗꯤꯌꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯗꯤꯖꯤꯇꯦꯜ ꯃꯤꯁꯟ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯒꯦꯝ ꯆꯦꯟꯖꯔ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯋꯥꯠꯄꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯟꯆ ꯇꯧꯈꯤꯕ ꯆꯍꯤ 3 ꯐꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ 50% ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯁꯤꯟꯗꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯤꯖꯤꯟꯅꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫
Mahakna governor oina lakpa asina hojik thokliba irang asigi waroshin purakpada mateng oiragani haina chief minister na phongdokrakli. Khunai hiram kayada maikai khangdana leiribagi manungda education su yaurakpa laibak thibani haina naba kumar na phongdorakli. Kilometer chahumga marfurnipan rom sangna ngamkai paring hangduna leriba asidadi illegal immigrant amata changlak tabra haina ibobi na phongdorakli. Matang asida Loyalam EE-PAO na ayuki pao piba loizari tabiri bakudima po amuka hana khurujari.